mang takpa loiraga wakhal tarai haibadu tarabra mamang sahi 2023 ge me ahumdagi manipur da thokliba kanglup ani ge sathiraba lan ase matam chana loisinduna tangdu laitaba manipur ama ohennaba manipur laingang na tawpham thokpa thabak sing adu tawdana lakhe masigi mayek senglaba khudam haibabu manipur gi chinga masung tam ani taina badal lairiba mitai khul singda kuki militant singna atat akham laitana nongmai kapsinduna landa sinbadage misi mina kaya ama thoktuna lakhe Matamadu Manipur Miyam gi Maikidage, Kuki militant sing asi laingang na takthokpiyo. Makoy na chingi sarukta kem saduna, apabakulay paisinduna layribasina. Mitay micham miyam da yam na toy na landarakani hay na laingaki mapam da hijakre. Adubu matamadu da laingang na tavida na laythoktuna, Kuki militant sing takthokpangam da na layke. Laingak laybagi kana bahibado, lamdam sige praza miyam na fangbangam kide. Adubu yam na ngaklibade, haujik mihan mipun toy na thoraklaba, mang batakpa na saruk helaklaba sida. Manipur laingang na kuki militant sing na khuling duna laiba Manipur gi chingi mafam kaya da State Security Force lising amarom thajin duna ngak sen bagi thabak paikhat le haina miyam da lauk thorokhe masi thenglaba thengna aphaba khongthang ni haina loba yai adubu laingang na lakholagli ba thabak asi mang batak pa loiraga wakhal tarai haibadu ne mafam matam chana thabak pangthokpa hek yari ba makhai micham praja sing da kuki militant sing na nongmai kapsin duna mihat mipun sathaba ngamdana ba Manipur laingang na honagadava ne Adubu laingang na miyam gi punsi lanthum amade lamdam sigi law and order ngak senba ngamdana lakhe maduna yamna wakhal ta daba laingak loisingna laingak pa Manipur haibadu oibadage Manipur gi misam kaya asibagi khayata tarakhiba ne maduna ngak senbagi thabagasi mafam matam sana laingak na pangthok na bohona gadava ne tha mapan farakadawraba kanglup ki rang asi Manipur laingak na mafam matam sana lopham thokpa thodang adu lawduna laingak leire sasan leire Lamdam asi rule of law chatpa mafam amani haiba adu thabang na utpang ngamlamlabade ngasi Manipur praja kaya na asibagi khayata taram libasi taram loy maram aduna mang batak pa loiraga wakhal tarakpagi thawong asi amuga na thoktana ba aikhoi gi laingak loising na hona pham thoe